ngasi phongkiba tongan Manipuri siphongsingdagi amasum thokiba thawdo wathoksingdagi maruoibi I pausing khongasaraga Manipur top channel gi maikedi myamna thamjagi ahanbada Sanei Yuneiramba Miyoi tara police na phare Kaksing district ki manung sanba Kaksing wakhalaka irabot parengda leba Grace College School manakta hangba AK corner haina mingthonba coffee shop amada Sanei Yuneiduna leramba naha mapan amasum dukan adugi mapu Kaksing district police na phare hari ngasi numidang pung 3 makhairom taba matumna Kaksing police station AK corner de mi kya Sanei Yuneiduna leire habigi complaint ama lapadagi Kaksing district ki additional SPLO Kaksing police station ki OC Kaksing police station ki team amasum palal commando gi nupi police yaw team ama nama phamadra sangsin dukan adu thibu humbagi thabak sadaki SP Kaksing mi makhara sangsin ki team adu AK corner hairi dukan adu dagi memar gi wine bottles kuntraganipan local gi u bottle nifugamari ganja masum ganja gi huka taknaba polam yawna mai ka chinja kya fogat ki hari drive adu AK corner dukan gi mapu khetrimayum karnaje singa sei kuntragamari apokpa achobu singa Kaksing makhalakai irabot pareng yawna nupa mapan phar Kaksing police station sinakre hari makhatana mapam adugi akoi mapam sin tibu magi thabak satabara atop nupa amadigi yingo liter kuntragamanga so fogat ki hari Kaksing district police ki maikedi district asida laidiba miyamna mailuisang singa akoibra drug amasum atai mai kabani sadagi lapna thamna bonasi amasum mai tamphamasi aikhoigi tungi yumburel singi sempham oibana tangai fadana ikai khumnabu utpham thui haidi hena pausna makhatana phongdorakli atopa pawmana Imphal ring road ki hearing luisinkhre Imphal ring road semnaba Thaurang Torpagi Manungsana Ring Road Asina, Suan Gadaba Imphal East District Amasum Nakna the Labor Miam Giva Wakalon Lobagi Tabanga Solution Cre, Directorate of Environments and Climate Change, the Ring Road Asiga Mari Lainana, State Social Impact Assessment, Unisinduna Tamaiban, Sinam Lekai the Labor Naharo, Laishamba Club Kisanglenda, Tamaibangi, Manungsana, Semlakadoribi Ring Road Asina, Solakayaba Miyoi Singa Unaduna Moko Yoka Chintaki. Tharomadura Development of Economics MUG Professor Dr. Elangba Bijoy Kumar amasum SIA gi expert BB Sharma survey expert Abdul Salam amasum Director of Environments and Climate Change ki Joint Director Dr. T Rajakumar Singhana President member Singoni Sargaki Tharomadura Thamaiban United Club ki President L Pratapna Proposing board asi siam na bohot na bada lam lokshilakbu matam na thangmaiban Serausing Hill Range asigi makong na tari pa patadi pai da bisingi khanbi bagal makoi digi feedback amasu lobiyu haina paus na makata na su phongdoki makasa tharakpoi na to papaw mana service extend tawdrabasu thabak tawduna leidi Manipur government ki Rural Engineering Department the additional chief engineer oina thabak tawrambadagi potharaba matung Manipur Tribal Development Corporation MTDC the chief engineer cum technical consultants oina thabak tawrambadagi matam loikraba miwe mana service extension tawduna makhatana chief engineer cum consultant ki thabak tawduna leire hari press na phangba pawgi matung ina RED the chief engineer oina thabak tawramlaba miyamabu state cabinet na English ngani taraga pangi February mari da laukiba warep ki matungina tha sigi taraga nipan da MTDC gi chief engineer cum consultants oina contract basis ta engage tawki hari chief engineer cum technical consultants oina sei ohum thabak tawnabagi matam sei sigi February thada loikrabasu service extension tawduna adumak thabak pai din lairi hari Say uhum thabak toraba matung makhatana maki service extension tawbigi si thokpa leitana thani helaba fawa thabak tawduna leibasina makha thabada leidiba staff singna post asi phangjanabagi khudong sabadu sunam sinduna thambiri haina pausna palakli makhasa tharapoina to papaw mana Sylhet town amadi Bisgaon khungangda Manipuri singi masing hantarakle lon mangsilapagi mami tare sohadi Bangladesh ki Sylhet town amadi Bisgaon khungangda mitai kawa furup mama lairami haibisi uwari khakta oina lehoragadra haibigi mi paiba mafam asigi ahal singi thamoida fauna hauri mathangi mirol dadi mafam asidagi Manipuri Lon mangkhiba yabagi mami ama Thobal District Working Journalist Union gi Bangladesh te igi khungul liba salubasingna thengnarakli Sylhet town gi mayai khakta leiba mitai singi yum yamna lairami du haujiti Bangladesh gi mayang singda yonthoklamnaga atop mafam singda hongkhibadagi mafam asida haujik mitai gi yum yam silaktre
loinana mafam adugi angangsingna Manipuri Lon ngangbada lon khoirakle Bisgaon khunganggi oina su misinga suma sum hantarakli loinana miyai chalaba miyoi singna Manipuri Lon ngangbada lon khoirakle mafam adugi miyamna Manipuri Lon yokhatnabagidamata Manipur lengaki miyeng khorang ngaina hori mathangi miroldi mitai oijarabasu Manipurgi mitai singamadi mafam adugi mitai singa Manipur Lon ngangbada lon khoirakle mafam adugi miyamna Manipuri Lon yokhatnabagidamata Manipur lengaki miyeng khorang ngaina hori so haidi mathangi miroldi mitai oijarabasu Manipur mitai singamadi mafam adugi mitai singa lon faunadaba yabagi phibamda lakle maramasina mafam asidagi mitai sing kalongnabagidamak Manipur lengana akhanaba miyeng sangma mathau tari haina spouse na phongdorakle atopa pawmana welcome to more thaba gari na thongkairamle NSIDCL gi makhari Imphal more lamigi loksaudagi more phawgi thabak suba SKBN SPG company gi Tata Tipper Ramana More gi PWD na saba Asians Highway 1 Imphal more lamigi ima kondong lairembi kubam manaki Tikim Village ta leiba welcome to more thaba gate ama thogairamle hari pawsinai thaudo aduda lambi gi nakal leiba yum amada gate aduna tek tharakpadagi thanglun kauba miyoi amagi yum ama akai toy thokibaga loinana yum duda leramba anga ama yauna miyoi manga asu apanangki asokpa miyoi sing more hospital pukhatuna first aid piraba matungna khudong thingai oidabadagi mayumda pudakhre thaudo sigi matangna more police na case ma lakhatkre hainasu pausna palakli atopa pawmana Delhi lengana graduate amadi post graduate loiraba singna thabak phangdriba fawba allowance piba hokre Delhi government thabak phangdriba graduate amasung post graduation loiraba mairoi singna tha khudingi sang naina allowance pinaba warep lawduna thabak oina pangthokpa hokre lenga ki warep sigi matungina thabak phangdriba graduate singda lupa lising manga amasung post graduate PG loiraba singdana lupa lising terek songa piba hokigani employment exchange singda register toraba thabak phangdriba mairoi singa sida unemployment allowance pibigi khongthang adu lenga ana paikhatpa horakibani employment exchange singda register tawraba matungda lairik laisu hairaba naha role singa sina thabak phangdriba faw allowance asi pigadoribani masigidama Aadhar card PAN card residential certificate amaso identity card mobile number graduate natragna post graduate pass tawre habigi certificate amaso mairoi masagi passport size photograph tangai fadaba masa ama oina sangi so haidi Delhi shahar da lariba lairaba singda thabak phangdabagi problem asi khwaidigi sauna mayuknariba amani hokibu covid pandemic matamda lairik hairaba naha role singi sada kun humdra ka taruklom thabak amata phangba ngamna khidri amaromdana mitkup kharada thabak kya suriba bulldozer JCB kauti malemgi lalonbagi kaithel yenaba pot saitana thalle dubu khwaidagi faba pothok puthokliba singnasi makoigi maminga makoina puthokliba pothoka amata oina khangnabagi satnabi am oina laidi khudam oina Xerox zip maming panbayai ningsingbayai sai kharagi mamangda bulldozer machine sing aso thabak sing subadu Indian sing yamna nungaina yengbaga loinana JCB na thabak suri yengu law haina JCB haba wayesi viral satnakibadu adomsu thengna biramgani adu bai khoina khangadabadi bulldozer sing nasi JCB kaude JCB haiba sidi mi amagi mamingni mangna puthoko bulldozer na malem pumbada laibak inba masung kotpagi thabak irai laina tawnana ba singkhibani Haujikti bulldozer si anauba rajnitigi circle amada sanghorakle UPMP amadi Delhi da bulldozer singasina lana lam khopsindana sijinaba mafam sing thugaiba takhaiba da sijinarakle United Kingdom gi Prime Minister Boris na fawba bulldozer ama laikre magna ngasi halon GIDC da leiba JCB factory Gujarat ki Panchaman da leiba mafam asida sangduna yengsin ki haina paus na phongdorakle Loisilakpu na tentakna pawang to gamyamna thamjaramge karimata ngakthokpa ngamloi haba Russia gi ICBM sangyeng tokre hari P3B operate taunariba air defense missile system amatara ngakthokpa ngamloi hari Russia gi anauba RS-28 Sarmat ICBM leiba si awangnomda leiba Plesex Cosmodrome dagi mai pakna launch tokre hari anauba weapon system asi Russia gi strategic forces ta hapsinanabgidamak darkar oiba sangyeng series ki ahan boina missile adu launch tokibani missile adu Russia sinba thungna paiduna yamna thapa nongpok lomda leiba
ꯇꯦꯁ ꯁꯥꯏꯠ ꯑꯃꯗ ꯇꯥꯈꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯍꯥꯏꯈꯤ꯫ ꯄꯣꯈꯥꯏꯔꯣꯏꯗꯕ ꯋꯥꯔꯍꯦꯗꯁꯤꯡ ꯀꯝꯆꯠꯀ ꯄꯦꯅꯤꯟꯁꯨꯂꯥꯒꯤ ꯀꯨꯔꯥ ꯇ꯭ꯔꯦꯅꯤꯡ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯥꯟꯅꯗꯒꯤ ꯌꯥꯊꯣꯛꯈꯤꯕ ꯑꯦꯔꯤꯌꯥꯗ ꯇꯥꯈꯤ ꯍꯥꯏꯅ ꯔꯁꯤꯌꯟ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯧꯕ ꯁꯥꯏꯂꯣꯗ ꯕꯦꯖ ꯇꯧꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯃꯤꯁꯥꯏꯜ ꯑꯁꯤꯅ R-36M, R-36M2 ꯕꯤꯌꯣꯕꯥꯗ ICBMꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯍꯥꯟꯅꯒꯤ ICBMꯁꯤꯡꯒ ꯌꯦꯡꯅꯕꯗ ꯁꯃꯔꯠ ꯑꯁꯤꯗꯤ ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯍꯦꯟꯅ ꯄꯨꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯄꯔꯁꯣꯅꯤꯛ ꯒ꯭ꯂꯥꯏꯗꯔ ꯌꯨꯅꯤꯠꯁꯤꯡ ꯌꯥꯎꯅ ꯃꯈꯥ ꯀꯌꯥꯒꯤ ꯋꯥꯔꯍꯦꯗꯁꯤꯡ ꯐꯤꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯁꯥꯏꯜ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯗꯨ ꯔꯁꯤꯌꯥꯒꯤꯗꯃꯛ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯇꯣꯞ ꯇꯦꯛꯇꯤꯀꯦꯜꯁ ꯑꯃꯁꯨꯡ ꯇꯦꯛꯅꯤꯀꯦꯜꯁ ꯃꯇꯧꯁꯤꯡ ꯌꯥꯎꯔꯤ, ꯃꯁꯤꯅ ꯃꯣꯗꯔꯟ ꯑꯦꯟꯇꯤ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛ ꯐꯥꯎꯖꯤꯟꯕ ꯉꯝꯒꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯇꯝ ꯀꯌꯥꯗꯤ ꯂꯩꯈꯤꯔꯣꯏ ꯍꯥꯏꯅ ꯄꯨꯇꯤꯟꯅꯁꯨ ꯍꯥꯏꯈꯤ꯫ ꯑꯅꯧꯕ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯃꯊꯪ ꯇꯧꯒꯗꯧꯔꯤꯕꯁꯤ ꯆꯍꯤꯁꯤꯒ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯃꯠ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯔꯚꯤꯁꯇ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯃ꯭ꯌꯨꯅꯤꯁꯟꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯃꯤꯁꯥꯏꯜ ꯐꯣꯔꯁꯇ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯡ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫